ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯑꯍꯤꯡ ꯑꯃ ꯃꯪ ꯃꯅꯥꯛꯀꯤ ꯕꯪꯀꯔ꯫ ꯋꯥꯔꯤ ꯑꯁꯤ ꯏꯌꯥꯝꯕ ꯇꯝꯕꯤꯔꯥꯏꯅꯝꯅ ꯊꯥꯕꯤꯔꯛꯄ ꯋꯥꯔꯤꯅꯤ꯫ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯍꯤꯡ ꯑꯃ ꯃꯪ ꯃꯅꯥꯛꯀꯤ ꯕꯪꯀꯔ꯫ ꯃꯇꯝꯁꯤ ꯉꯁꯤꯗꯒꯤ ꯌꯥꯝꯅ ꯉꯜꯂꯤꯉꯩ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯒꯤ ꯋꯥꯔꯤꯅꯤ꯫ ꯈꯔ ꯀꯨꯏꯈ꯭ꯔꯕ ꯋꯥꯔꯤꯅꯤ꯫ ꯃꯇꯝꯗꯣ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯌꯥꯝꯅ ꯀꯟꯅ ꯏꯔꯥꯡ ꯍꯧꯕ ꯃꯇꯝꯅꯤ꯫ ꯃꯥꯒꯤ ꯀꯥꯡꯂꯨꯞ ꯈꯥꯏꯗꯣꯛꯅꯗꯨꯅ ꯑꯎꯕ ꯊꯦꯡꯅꯕ ꯑꯐꯪꯕ ꯄꯪꯍꯥꯠꯇ ꯍꯥꯠꯅꯕ ꯃꯇꯝꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯀꯥꯡꯂꯨꯞ ꯑꯃꯒꯤ ꯃꯤꯑꯣꯏ ꯈꯔ ꯆꯤꯡꯒꯤ ꯆꯤꯡꯆꯦꯞꯂꯣꯝꯗ ꯕꯪꯀꯔ ꯁꯥꯗꯨꯅ ꯈꯨꯜ ꯉꯥꯛꯂꯤꯕꯅꯤ꯫ ꯑꯗꯨꯒ ꯑꯇꯣꯞꯄ ꯅꯥꯀꯜꯒꯤꯁꯨ ꯃꯈꯣꯏꯒꯤꯁꯨ ꯆꯤꯡꯆꯦꯞꯂꯣꯝꯗ ꯕꯪꯀꯔ ꯁꯥꯗꯨꯅ ꯈꯨꯜ ꯉꯥꯛꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯈꯨꯜ ꯉꯥꯛꯅꯔꯕ ꯃꯇꯨꯡ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯌꯦꯛꯅꯕꯁꯤꯡꯅ ꯀꯥꯞꯁꯤꯜꯂꯛꯄ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯕꯗꯒꯤ ꯃꯤꯑꯣꯏ ꯑꯃ ꯃꯊꯋꯥꯏ ꯃꯥꯡꯈꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯊꯋꯥꯏ ꯃꯥꯡꯈ꯭ꯔꯕ ꯃꯤꯑꯣꯏ ꯑꯗꯨꯕꯨ ꯃꯌꯥꯝ ꯍꯧ ꯇꯧꯗꯨꯅ ꯃꯌꯥꯝꯒꯤ ꯆꯤꯡꯆꯦꯞ ꯑꯣꯏꯔꯤꯕ ꯕꯪꯀꯔ ꯁꯥꯔꯤꯕ ꯑꯗꯨꯒꯤ ꯍꯦꯛ ꯃꯅꯥꯛꯃꯛꯇꯗ ꯐꯨꯝꯈꯤ꯫ ꯑꯁꯨꯝꯅ ꯐꯨꯝꯈ꯭ꯔꯕ ꯃꯇꯨꯡꯒꯤ ꯋꯥꯔꯤꯅꯤ꯫ ꯅꯨꯃꯤꯠꯁꯦ ꯑꯍꯤꯡ ꯅꯣꯡꯌꯥꯏꯒꯤ ꯃꯇꯝꯅꯤ꯫ ꯊꯥꯕꯜꯁꯨ ꯄꯨꯡꯂꯪ ꯂꯪꯅ ꯊꯣꯛꯂꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯪꯀꯔ ꯉꯥꯛꯂꯤꯕꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯂꯩꯖꯕ ꯋꯥꯔꯤꯁꯤꯡ ꯄꯨꯊꯣꯛꯅꯗꯨꯅ ꯑꯍꯤꯡ ꯑꯗꯣ ꯂꯦꯟꯅꯅꯕꯒꯤꯗꯃꯛꯇ ꯋꯥꯔꯤ ꯂꯤꯅꯔꯤ꯫ ꯃꯇꯝꯁꯦ ꯊꯥꯕꯜꯒꯤ ꯃꯉꯥꯜꯁꯨ ꯐꯕꯅꯤꯅ ꯊꯣꯏꯗꯣꯛꯅ ꯀꯤꯔꯨꯕꯗꯤ ꯑꯣꯏꯗꯦ꯫ ꯇꯧꯕꯇꯕꯨ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯔꯨꯞ ꯑꯗꯨꯅ ꯐꯨꯝꯈꯤꯕ ꯖꯒꯥ ꯑꯗꯨꯒꯗꯤ ꯄꯪꯂꯥꯞ ꯂꯥꯞꯅꯗ꯭ꯔꯤ꯫ ꯃꯊꯪ ꯑꯁꯨꯝ ꯐꯨꯝꯂꯛꯄꯅ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯌꯧꯁꯤꯜꯂꯛꯂꯤꯕ꯭ꯔꯥ ꯀꯝꯗꯧꯔꯤꯕꯅꯣ ꯈꯪꯗ꯭ꯔꯦ ꯑꯗꯨꯋꯥꯏꯗꯗꯤ ꯐꯨꯝꯂꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯋꯥꯔꯤ ꯑꯁꯨꯝ ꯁꯥꯟꯅꯔꯛꯄꯗꯒꯤ ꯑꯍꯤꯡ ꯃꯤꯡꯁꯦꯜ ꯈꯥꯡꯅ ꯀꯌꯥꯔꯛ ꯍꯟꯅ ꯅꯨꯃꯤꯗꯥꯡꯒꯤ ꯊꯧ ꯄꯨꯗꯨꯅ ꯂꯩꯔꯨꯔꯕꯅꯤꯅ ꯇꯨꯝꯅꯤꯡꯂꯛꯂꯕꯔꯥ ꯀꯔꯤꯅꯣ ꯃꯍꯩ ꯂꯣꯏꯅꯃꯛ ꯇꯨꯝꯅꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯇꯨꯝꯗ꯭ꯔꯤꯕꯁꯤ ꯃꯈꯣꯏ ꯃꯤꯑꯣꯏ ꯑꯅꯤ ꯑꯍꯨꯝ ꯈꯛꯇꯃꯛ ꯉꯥꯏꯍꯧꯔꯤ꯫ ꯃꯇꯝꯁꯦ ꯑꯍꯤꯡ ꯅꯣꯡꯌꯥꯏꯒꯤ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯜ ꯇꯥꯗꯦ꯫ ꯋꯥ ꯑꯃ ꯈꯖꯤꯛꯇꯪ ꯉꯥꯡꯕꯗ ꯌꯥꯝꯅ ꯍꯧꯅ ꯇꯥꯔꯕ ꯃꯇꯝꯅꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯆꯤꯡꯊꯛꯇ ꯂꯩꯔꯤꯕ ꯃꯣꯡꯁꯣꯡꯁꯤꯡ ꯎꯃꯪ ꯋꯥꯃꯪꯁꯤꯡ ꯑꯁꯤꯗ ꯂꯝꯍꯨꯏꯁꯤꯡꯅ ꯂꯥꯛꯅ ꯈꯣꯡꯂꯤ꯫ ꯃꯗꯨꯗꯁꯨ ꯅꯠꯇꯅ ꯈꯨꯜꯒꯤ ꯈꯨꯟꯖꯥꯁꯤꯡ ꯃꯈꯣꯏꯁꯨ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯗꯕꯔꯥ ꯀꯔꯤꯅꯣ ꯈꯪꯗꯦ꯫ ꯈꯨꯟꯒꯤ ꯅꯍꯥ ꯃꯈꯩꯁꯨ ꯃꯈꯣꯏꯁꯨ ꯁꯂꯨꯞ ꯂꯝꯕꯤꯒꯤ ꯃꯄꯥꯟꯗ ꯅꯠꯇ꯭ꯔꯒꯅ ꯁꯨꯃꯥꯡ ꯊꯤꯂꯣꯡꯗ ꯇꯨꯝꯗꯕ ꯃꯈꯩ ꯂꯩꯅꯔꯤꯕꯅꯤ꯫ ꯀꯔꯝꯕ ꯃꯇꯝꯗ ꯂꯥꯟ ꯂꯥꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯕ ꯈꯪꯕꯖꯥꯠ ꯅꯠꯇꯦ꯫ ꯑꯗꯨꯅ ꯕꯪꯀꯔꯗ ꯂꯩꯕꯁꯤꯡꯅ ꯂꯩꯖꯈ꯭ꯔꯕꯁꯨ ꯈꯨꯜ ꯃꯅꯨꯡꯗ ꯌꯨꯝꯒꯤ ꯂꯩꯀꯥꯏꯗ ꯂꯩꯍꯧꯔꯤꯕꯁꯤꯡ ꯑꯗꯨꯅꯁꯨ ꯃꯥꯒꯤ ꯂꯩꯀꯥꯏꯁꯤꯡ ꯑꯗꯨ ꯉꯥꯛꯇꯨꯅ ꯂꯩꯅꯔꯤꯕꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯕꯪꯀꯔ ꯉꯥꯛꯂꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯅꯤꯄꯥ ꯑꯃꯅ ꯉꯁꯥꯏ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯑꯊꯧꯕ ꯑꯗꯨꯅ ꯐꯨꯝꯈꯤꯕ ꯃꯪꯐꯝ ꯑꯗꯨꯗ ꯌꯦꯡꯁꯤꯜꯂꯨꯔꯦ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯌꯦꯡꯁꯤꯜꯂꯨꯕ ꯃꯇꯝꯗ ꯃꯁꯥꯗ ꯃꯀꯣꯛꯇꯒꯤꯅ ꯃꯈꯣꯡ ꯐꯥꯎꯕ ꯇꯨ ꯈ꯭ꯌꯥꯎ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯌꯦꯡꯁꯤꯜꯂꯨꯕꯗ ꯀꯅꯥꯒꯨꯝꯕ ꯅꯤꯄꯥ ꯑꯃ ꯃꯨꯔꯤ ꯐꯝꯂꯒ ꯂꯩꯔꯝꯕ ꯑꯃ ꯍꯥꯏꯐꯦꯠ ꯃꯃꯤ ꯁꯥꯃꯤ ꯎꯍꯧꯔꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯐꯠ ꯂꯩꯊꯣꯔꯛꯄꯗꯗꯤ ꯀꯅꯥꯁꯨ ꯐꯝꯂꯝꯗ꯭ꯔꯤ꯫ ꯊꯥꯕꯜꯒꯤ ꯃꯉꯥꯜꯅ ꯌꯩꯔꯛꯄ ꯑꯗꯨꯗ ꯂꯩꯉꯥꯡ ꯃꯆꯨ ꯑꯣꯏꯅ ꯂꯩꯔꯤꯕ ꯆꯤꯡꯒꯤ ꯂꯩꯕꯥꯛ ꯃꯆꯨ ꯑꯗꯨꯗ ꯃꯍꯥꯛꯅ ꯍꯦꯟꯅ ꯀꯤꯕꯒꯨꯝ ꯐꯥꯎꯔꯤ꯫ ꯂꯩꯃꯥꯏꯁꯤꯡ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯅꯨꯡꯗꯒꯤ ꯒꯣꯔꯣ ꯍꯣꯒꯥꯏꯔꯛꯇꯨꯅ ꯃꯈꯨꯠ ꯊꯤꯡꯒꯠꯂꯛꯀꯗꯕꯒꯤ ꯂꯩꯃꯥꯏ ꯑꯗꯣ ꯅꯤꯛꯄꯒꯨꯝ ꯂꯦꯡꯕꯒꯨꯝ ꯃꯃꯤꯠꯇ ꯆꯨꯔꯤ ꯄꯥꯔꯤ ꯎꯔꯤ꯫ ꯑꯁꯨꯝꯅ ꯃꯪꯂꯒ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯊꯪꯅꯅ ꯐꯝꯃꯤꯟꯅꯔꯤꯕ ꯃꯃꯥꯟꯅꯕ ꯑꯃꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯄꯥ ꯑꯗꯨꯅ ꯑꯩꯅ ꯑꯁꯤꯗ ꯐꯨꯝꯈꯤꯕ ꯏꯇꯥꯎ ꯑꯗꯨꯒꯤ ꯃꯈꯨꯠꯇꯨ ꯊꯤꯡꯀꯠꯂꯛꯄ꯭ꯔꯥ ꯀꯩꯅꯣꯝꯃ ꯇꯧꯏ ꯍꯥꯏꯗꯅ ꯂꯦꯡꯂꯤ ꯎꯈꯤꯕ ꯑꯗꯨꯗ ꯁꯨꯝ ꯌꯦꯡꯉꯝꯃꯤꯕꯖꯥꯠꯅꯤ꯫ ꯊꯪꯅꯕꯗ ꯐꯝꯂꯤꯕ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯍꯦꯔꯥ ꯑꯁꯤꯕ ꯃꯤꯅꯕꯨ ꯍꯤꯡꯀꯠꯂꯦ ꯍꯥꯏꯕ꯭ꯔꯣ? ꯍꯤꯡꯀꯠꯂꯛꯂꯕꯗꯤ ꯐꯔꯕꯅꯤ ꯈꯨꯠꯂꯥꯏ ꯄꯥꯏꯍꯜꯂꯒ ꯂꯥꯟ ꯆꯪꯍꯟꯒꯦ꯫
ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯑꯁ ꯐꯥꯒꯤ ꯅꯠꯇꯦ ꯍꯥꯏꯔꯤꯁꯤ ꯅꯪꯕꯨ ꯑꯩꯅ ꯃꯃꯥꯏꯁꯤ ꯂꯩꯊꯣꯔꯛꯄꯗꯅꯦ ꯃꯨꯁꯤꯟ ꯃꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯐꯝꯂꯒ ꯂꯩꯔꯝꯕꯒꯨꯝꯅꯁꯨ ꯇꯧꯈꯤꯕꯅꯤ ꯌꯦꯡꯉꯨꯅꯦ ꯊꯥꯕꯜꯒꯤ ꯃꯉꯥꯜ ꯑꯁꯤꯗ ꯂꯩꯕꯥꯛ ꯑꯁꯤꯅ ꯏꯉꯥꯡ ꯉꯥꯡꯂꯒ ꯍꯦꯛ ꯌꯦꯡꯕꯗ ꯀꯤꯗ꯭ꯔꯣ ꯑꯁ ꯄꯪꯀꯜ ꯉꯥꯛꯂꯒ ꯑꯗꯨꯃꯥꯏꯅ ꯋꯥꯈꯜ ꯄꯥꯈꯟꯗ ꯈꯟꯖꯤꯜꯂꯕꯗꯤ ꯀꯔꯝꯍꯥꯏꯅ ꯉꯥꯛꯀꯗꯧꯔꯤꯕꯅꯣ ꯌꯦꯡꯉꯨ ꯃꯌꯥꯝ ꯂꯣꯏ ꯇꯨꯝꯅꯈ꯭ꯔꯦ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯗ꯭ꯌꯨꯇꯤ ꯇꯥꯔꯒ ꯂꯩꯍꯧꯔꯦ ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤꯅꯦ ꯀꯩ ꯀꯩꯅꯣ ꯋꯥꯔꯤ ꯈꯔ ꯂꯤꯅꯔꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯨꯃꯤꯗꯥꯡ ꯑꯣꯏꯕꯅꯔ ꯀꯔꯤꯅꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯑꯀꯤꯕꯒꯤ ꯋꯥꯔꯤ ꯑꯃ ꯂꯤꯔꯛꯄ ꯑꯁꯤꯗ ꯀꯩꯅꯣꯝꯃ ꯎꯈꯤ ꯍꯥꯏꯔꯛꯄ ꯑꯗꯨꯅꯔ ꯀꯔꯤꯅꯣ ꯑꯍꯨꯝꯁꯨꯕ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯋꯥꯔꯤ ꯑꯃ ꯂꯤꯔꯛꯏ ꯃꯈꯣꯏꯒꯤ ꯈꯨꯜꯒꯤ ꯍꯔꯥꯎꯕ ꯃꯇꯝꯅꯤ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨꯗꯒꯤ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯃꯈꯣꯏꯅ ꯈꯪꯅꯖꯕ ꯃꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯔꯒ ꯍꯔꯥꯎ ꯀꯨꯝꯍꯩ ꯑꯗꯣ ꯌꯥꯎꯔꯨꯔꯒ ꯍꯜꯂꯛꯄꯒꯤ ꯋꯥꯔꯤꯅꯤ ꯃꯈꯣꯏ ꯃꯃꯥꯟꯅꯕ 5ꯃꯨꯛꯅꯤ ꯈꯨꯜꯒꯤ ꯍꯔꯥꯎꯕꯗꯨ ꯌꯥꯎꯔꯨꯔꯒ ꯑꯁꯨꯝ ꯍꯜꯂꯛꯄꯗ ꯃꯇꯝꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯦꯡꯖꯤꯟꯈ꯭ꯔꯦ ꯌꯨꯁꯨ ꯈꯔ ꯈꯔ ꯉꯥꯎꯔꯛꯄꯅ ꯃꯈꯣꯏ ꯌꯨꯝꯗ ꯍꯟꯖꯤꯟꯕ ꯇꯟꯕꯗꯒꯤ ꯏꯪꯉꯦ ꯍꯥꯏꯗꯨꯅ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯃꯩ ꯍꯧꯒꯠꯇꯨꯅ ꯃꯩ ꯇꯤꯛꯂꯒ ꯆꯤꯡꯒꯤ ꯆꯤꯡꯆꯦꯞ ꯑꯃꯗ ꯃꯈꯣꯏ ꯄꯨꯟꯅ ꯐꯝꯃꯤꯟꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯃꯩ ꯇꯤꯛꯂꯒ ꯐꯝꯂꯒ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯇꯨꯡꯂꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯁꯣꯔꯣ ꯁꯣꯔꯣ ꯂꯥꯎꯅ ꯆꯤꯡꯒꯤ ꯆꯤꯡꯃꯥꯏꯔꯣꯝꯗ ꯑꯣꯟꯊꯗꯨꯅ ꯂꯩꯃꯥꯏꯗ ꯇꯥꯁꯟꯈꯤꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯈꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯨꯕꯗ ꯃꯩ ꯇꯤꯛꯂꯤꯕ ꯃꯈꯣꯏ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯌꯨꯝꯊꯣꯛꯅꯁꯨ ꯍꯧꯈ꯭ꯔꯦꯗ ꯀꯅꯥꯒꯨꯝꯕ ꯌꯨ ꯉꯥꯎꯕꯁꯤꯡ ꯆꯤꯡꯃꯥꯏꯗ ꯀꯥꯈꯠꯂꯒ ꯑꯣꯟꯊꯔꯛꯂꯤꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯄꯨꯂꯞ ꯇꯥꯁꯤꯟꯅꯔꯗꯨꯅ ꯍꯧꯖꯤꯛ ꯃꯈꯣꯜ ꯇꯥꯈꯤꯕ ꯑꯗꯣꯝꯗ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯨꯏ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯆꯪꯁꯤꯜꯂꯨꯕ ꯃꯇꯝꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯈꯤꯗꯦ ꯇꯧꯕꯇꯕꯨ ꯆꯤꯡꯒꯤ ꯆꯤꯡꯃꯥꯏ ꯃꯊꯛ ꯊꯪꯕꯗ ꯍꯧꯔꯤꯕ ꯎꯆꯥꯜ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯈꯣꯡꯗ ꯃꯨꯁꯤꯟ ꯃꯨꯟꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯌꯥꯝ ꯋꯥꯡꯅ ꯂꯦꯞꯄꯒ ꯂꯩꯔꯤꯕꯗꯣ ꯑꯩꯈꯣꯏ 5ꯃꯛꯅ ꯎꯈꯤꯕꯅꯤ ꯃꯗꯨ ꯎꯔꯨꯕꯗꯒꯤꯗꯤ ꯑꯩꯈꯣꯏꯁꯤꯡ ꯑꯁꯦ ꯕꯨꯠ ꯊꯣꯛꯑꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯌꯨꯝ ꯌꯧꯅꯕ ꯆꯦꯟꯅꯔꯛꯄꯗ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇꯒꯤ ꯅꯤꯄꯥ ꯑꯃꯗꯤ ꯆꯦꯟꯕꯗ ꯇꯨꯁꯟꯗꯨꯅ ꯂꯩꯍꯧꯔꯦ ꯇꯨꯁꯜꯂꯤꯕ ꯃꯤꯑꯣꯏ ꯑꯗꯣ ꯍꯟꯅꯒ ꯌꯦꯡꯉꯝꯕ ꯅꯠꯇꯦ ꯆꯦꯟꯃꯤꯟꯅꯔꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯀꯅꯥ ꯇꯨꯁꯜꯂꯤꯕ ꯀꯅꯥꯅ ꯂꯩꯍꯧꯔꯕ ꯀꯅꯥꯅ ꯃꯌꯨꯝ ꯌꯧꯈ꯭ꯔꯕ ꯀꯔꯤꯃꯠꯇ ꯈꯪꯅꯕ ꯅꯠꯇꯦ ꯃꯥꯒꯤ ꯊꯣꯛꯄ ꯃꯌꯨꯝ ꯌꯧꯅꯕ ꯄꯪꯆꯦꯟꯗ ꯆꯦꯟꯅꯔꯤꯕꯅꯤ ꯇꯨꯁꯜꯂꯒ ꯂꯩꯍꯧꯔꯤꯕ ꯅꯤꯄꯥ ꯑꯗꯨꯅ ꯍꯧꯒꯠꯂꯒ ꯆꯦꯟꯈꯤꯒꯦ ꯇꯧꯔꯛꯄꯗ ꯃꯃꯥꯟꯅꯕ ꯑꯃꯅ ꯍꯥꯏ ꯀꯔꯣꯝꯗ ꯅꯪꯅ ꯆꯦꯜꯂꯤꯕꯗꯨꯕꯣ ꯁꯣꯝꯗ ꯂꯥꯎꯅꯦ ꯍꯥꯏꯗꯨꯅ ꯀꯧꯔꯛꯄꯗꯒꯤ ꯃꯥꯅ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯨꯕꯗ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇꯒꯤ ꯃꯃꯥꯟꯅꯕ ꯑꯃ ꯑꯣꯏꯔꯒ ꯂꯩꯔꯝꯂꯦ ꯃꯇꯝ ꯑꯗꯨꯗ ꯇꯨꯁꯜꯂꯒ ꯂꯩꯔꯨꯕ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯀꯔꯣꯝ ꯆꯦꯟꯁꯦ ꯍꯥꯏꯔꯤꯕꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯅ ꯁꯨꯝ ꯅꯥꯀꯟꯗ ꯊꯣꯛꯎꯔꯒ ꯍꯥꯏꯔꯛꯄꯗ ꯁꯣꯝꯗ ꯂꯥꯎ ꯍꯥꯏꯗꯨꯅ ꯆꯤꯡꯒꯤ ꯆꯤꯡꯆꯦꯞꯂꯣꯝꯒꯤ ꯅꯥꯄꯣꯝ ꯎ ꯑꯆꯧꯕ ꯍꯧꯕ ꯑꯗꯨꯒ ꯃꯌꯥꯝꯅ ꯕꯨꯠ ꯊꯣꯛꯏ ꯕꯨꯠ ꯃꯀꯣꯟꯅꯤ ꯍꯥꯏꯅꯕ ꯂꯝꯕꯤ ꯃꯆꯥ ꯑꯃ ꯂꯩ ꯍꯥꯏꯔꯤꯕ ꯂꯝꯕꯤ ꯃꯆꯥ ꯑꯁꯦ ꯂꯥꯜꯂꯒ ꯆꯤꯡ ꯑꯁꯦ ꯂꯥꯟꯊꯣꯛꯂꯒ ꯑꯁꯣꯝꯗ ꯄꯥꯝ ꯂꯩ ꯄꯥꯝ ꯑꯗꯨꯗ ꯁꯤꯡ ꯆꯟꯕ ꯑꯃꯗꯤ ꯏꯟꯁꯥꯡ ꯅꯥꯄꯤ ꯊꯥꯕ ꯆꯠꯅꯕ ꯂꯝꯕꯤꯅꯤ ꯍꯥꯏꯔꯤꯕ ꯂꯝꯕꯤ ꯑꯗꯣꯝꯗ ꯑꯣꯏꯅ ꯆꯦꯟꯁꯤꯜꯂꯥꯎ ꯄꯥꯝꯗ ꯁꯪ ꯂꯩꯕꯅꯤ ꯁꯪ ꯑꯗꯨꯗ ꯃꯤ ꯑꯍꯤꯡ ꯂꯦꯛꯂꯤꯕꯅꯤ ꯑꯗꯣꯝꯗ ꯑꯣꯏꯅ ꯆꯦꯟꯁꯤꯜꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯆꯤꯡꯗꯨꯅ ꯄꯨꯈꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯍꯥꯛꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯎꯔꯤꯕ ꯃꯃꯥꯟꯅꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯀꯣꯏꯏꯟ ꯏꯟꯅꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯗꯗꯤ ꯃꯍꯥꯛꯅ ꯀꯣꯟꯅꯊꯪꯗ ꯈꯪꯉꯛꯂꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯍꯥꯟꯅ ꯍꯥꯏꯗꯨꯅ ꯀꯣꯏꯄꯨ ꯄꯨꯔꯤꯕꯁꯦ ꯃꯃꯥꯟꯅꯕ ꯅꯠꯇ꯭ꯔꯦ ꯍꯥꯏꯕꯁꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯂꯤꯔꯛꯄꯗ ꯉꯁꯥꯏ ꯃꯌꯥꯏ ꯊꯪꯕ ꯑꯅꯤꯁꯨꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯑꯍꯨꯝꯁꯨꯕ ꯋꯥꯔꯤ ꯂꯤꯔꯤꯕ ꯑꯗꯨꯗ ꯉꯥꯏꯈꯣꯅꯦ ꯀꯔꯝꯅ ꯃꯥꯗꯤ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯅꯠꯇ꯭ꯔꯦ ꯍꯥꯏꯕꯁꯤ ꯈꯪꯂꯤꯕꯖꯥꯠꯅꯣ ꯑꯗꯨꯝꯅ ꯍꯪꯂꯛꯄꯗ ꯋꯥꯔꯤ ꯂꯤꯔꯤꯕ ꯑꯍꯨꯝꯁꯨꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯦ ꯂꯩꯇꯥꯎ ꯑꯇꯩ ꯅꯠꯇꯦꯗ ꯃꯥꯒꯤ ꯃꯃꯥꯡ ꯊꯥꯗꯨꯅ ꯁꯣꯝꯗ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯀꯣꯏꯆꯤꯡ ꯆꯤꯡꯂꯤꯒ ꯄꯨꯔꯤꯕ ꯃꯃꯥꯟꯅꯕꯗꯨ ꯃꯀꯣꯛꯇꯒꯤꯅ ꯃꯈꯣꯡ ꯐꯥꯎꯕ ꯌꯦꯡꯊꯔꯨꯕꯗꯗꯤ ꯃꯈꯣꯡꯗꯣ ꯃꯅꯤꯡ ꯃꯃꯥꯡ ꯑꯣꯟꯊꯣꯛꯅꯔꯒ ꯂꯩꯔꯝꯃꯕꯖꯥꯠꯅꯤ ꯏꯇꯥꯎ ꯑꯗꯨꯝꯅ ꯃꯃꯤꯡ ꯃꯃꯥꯡ ꯑꯣꯟꯊꯣꯛꯅꯔꯒ ꯂꯩꯔꯝꯕꯗꯨꯗꯗꯤ ꯃꯥꯗꯤ ꯁ꯭ꯋꯥꯏ ꯂꯥꯎꯈꯤꯗꯅ ꯃꯅꯤꯡ ꯍꯜꯂꯒ ꯑꯗꯨꯝ ꯆꯦꯜꯂꯕꯖꯥꯠꯅꯤ ꯃꯥꯅ ꯃꯅꯤꯡ ꯍꯜꯂꯒ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯃꯥꯕꯨ ꯀꯣꯏꯆꯤꯡ ꯆꯤꯡꯗꯨꯅ ꯄꯨꯔꯝꯕ ꯃꯃꯥꯟꯅꯕ ꯁꯥꯕ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯇꯥꯟꯅꯔꯛꯂꯒ ꯂꯦꯡꯖꯨꯝꯁꯤꯗ ꯇꯣꯡꯕꯅꯤ ꯍꯥꯏ ꯃꯗꯨꯗꯒꯤ ꯃꯥꯁꯦ ꯎꯞꯁꯜꯂꯒ ꯇꯨꯔꯒ ꯆꯤꯡꯃꯥꯏꯔꯣꯝꯗ ꯊꯔꯣ ꯑꯣꯟꯊꯔꯛꯄꯗ ꯃꯍꯥꯛꯁꯦ ꯆꯤꯡꯒꯤ ꯆꯤꯡꯃꯥꯏ ꯆꯤꯡꯈꯣꯡꯗ ꯅꯨꯡ ꯑꯃꯗ ꯐꯨꯖꯤꯜꯂꯒ ꯃꯀꯣꯛꯀꯥꯁꯦ ꯏꯅ ꯉꯥꯡꯂꯒ ꯍꯧꯖꯤꯛꯀꯤ ꯃꯃꯥꯟꯅꯕ ꯁꯥꯕꯗꯨ ꯀꯗꯥꯏꯗ ꯂꯩꯍꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯂꯩꯊꯣꯛꯂꯒ ꯌꯦꯡꯉꯛꯄꯗꯗꯤ ꯎꯆꯥꯜ ꯄꯥꯝꯕꯤ ꯄꯔꯦꯡ ꯍꯧꯔꯤꯕꯗꯣ ꯃꯗꯨꯗꯒꯤ ꯎꯆꯥꯜ ꯑꯃꯗꯒꯤ ꯎꯆꯥꯜ ꯑꯃꯗ ꯃꯨꯁꯤꯟ ꯃꯨꯅ ꯐꯟ
ꯐꯟ ꯆꯣꯡꯂꯒ ꯇꯥꯟꯅꯔꯛꯂꯕꯖꯥꯠꯅꯤ ꯎ ꯑꯃꯗꯒꯤ ꯎ ꯑꯃꯗ ꯆꯣꯡꯂꯒ ꯇꯥꯟꯅꯔꯛꯄꯗꯨꯗ ꯃꯍꯥꯛ ꯉꯥꯎꯔꯤ ꯐꯩꯔꯤ ꯀꯟꯅ ꯂꯥꯎꯔꯒ ꯌꯨꯝ ꯌꯧꯅꯕ ꯆꯦꯜꯂꯛꯄꯗ ꯍꯥꯟꯅ ꯌꯨꯝ ꯌꯧꯈ꯭ꯔꯕꯁꯤꯡ ꯑꯗꯨꯅ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯃꯁꯤꯡ ꯋꯥꯠꯂꯦ ꯈꯪꯂꯛꯄꯗꯒꯤ ꯃꯌꯥꯝ ꯍꯧꯗꯨꯅ ꯃꯩ ꯄꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯂꯧꯕ ꯆꯠꯄꯗꯒꯤ ꯃꯍꯥꯛꯅ ꯂꯥꯎꯗꯨꯅ ꯆꯦꯜꯂꯛꯄꯗ ꯊꯦꯡꯅꯈꯤꯕꯅꯤ ꯇꯥꯎ ꯃꯗꯨꯗꯒꯤ ꯃꯇꯨꯡ ꯃꯥꯁꯦ ꯉꯥꯎꯔꯤ ꯐꯩꯔꯤ ꯍꯞꯇꯥ ꯑꯃꯔꯣꯝ ꯌꯥꯝꯅ ꯋꯥꯅ ꯂꯩꯈꯤꯕꯅꯤ ꯈꯨꯜꯒꯤ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯃꯌꯥꯝ ꯑꯃ ꯇꯥꯟꯅꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯂꯥꯏꯑꯣꯛꯅꯈꯤꯕ ꯃꯍꯥꯛꯅ ꯃꯀꯣꯛꯅ ꯐꯨꯖꯤꯟꯈꯤꯕ ꯅꯨꯡ ꯑꯗꯨꯒ ꯀꯣꯟꯅꯅ ꯂꯥꯏ ꯄꯨꯖꯥ ꯇꯧꯕꯗꯒꯤꯅꯦ ꯐꯈꯤꯕꯅꯤ ꯇꯥꯎ ꯑꯁꯨꯝꯅ ꯑꯍꯨꯝꯁꯨꯕ ꯅꯨꯄꯥ ꯑꯗꯨꯅ ꯕꯨꯠ ꯄ꯭ꯔꯦꯠ ꯇꯝꯅꯕꯒꯤ ꯋꯥꯔꯤ ꯂꯤꯔꯛꯄ ꯑꯗꯨꯗ ꯃꯌꯥꯏ ꯊꯪꯕ ꯑꯅꯤꯁꯨꯕ ꯅꯨꯄꯥ ꯑꯗꯨꯅ ꯅꯪꯅ ꯑꯗꯨ ꯍꯥꯏꯔꯒ ꯑꯃꯕꯨ ꯅꯤꯡꯁꯤꯡꯂꯛꯏ ꯋꯥꯔꯤꯁꯤ ꯈꯔꯕꯨꯗꯤ ꯀꯨꯏꯔꯦ ꯑꯩꯅ ꯏꯝꯐꯥꯜ ꯃꯅꯨꯡꯗ ꯂꯥꯏꯔꯤꯛ ꯇꯝꯕ ꯆꯠꯄꯒꯤ ꯂꯩꯔꯤꯉꯩ ꯃꯇꯝꯅꯤ ꯈꯨꯜꯗ ꯂꯥꯟ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯒꯤ ꯃꯇꯝ ꯑꯗꯨ ꯌꯧꯒꯗꯕ ꯈꯔ ꯋꯥꯠꯂꯤꯉꯩ ꯑꯩ ꯈꯨꯜꯗ ꯂꯥꯛꯂꯝꯃꯤ ꯏꯔꯥꯡ ꯍꯧꯒꯗꯕ ꯃꯥꯜꯂꯦ ꯍꯥꯏꯗꯅ ꯅꯍꯥꯟ ꯋꯥꯏ ꯑꯃ ꯂꯥꯛꯂꯝꯕꯗꯣ ꯑꯗꯨꯒꯤ ꯋꯥꯔꯤꯅꯤ ꯃꯇꯝꯁꯦ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 12 ꯈꯔ ꯍꯦꯜꯂꯦ 12 ꯇꯥꯁꯤꯜꯂꯛꯂꯦ ꯃꯇꯝꯗꯨꯗ ꯈꯨꯜꯗꯒꯤ ꯄꯥꯎ ꯂꯥꯛꯈꯤ ꯏꯔꯥꯡ ꯍꯧꯗꯣꯔꯦ ꯂꯥꯟ ꯇꯧꯗꯣꯔꯦ ꯂꯥꯛꯑꯣ ꯍꯥꯏꯗꯅ ꯃꯇꯝꯗꯨꯗ ꯑꯩꯁꯨ ꯏꯄꯥ ꯄꯥꯈꯠꯅ ꯐꯤꯔꯣꯟ ꯈꯔ ꯌꯣꯝꯁꯜꯂꯒ ꯄꯩꯁꯥ ꯅꯨꯡꯁꯥ ꯈꯔ ꯇꯧꯔꯒ ꯕꯦꯒ ꯑꯃꯒ ꯂꯣꯏꯅꯅ ꯑꯩ ꯂꯥꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯈꯨꯟꯖꯤꯟꯒꯤ ꯖꯒꯥ ꯌꯧꯁꯤꯜꯂꯛꯄꯗ ꯃꯈꯣꯏ ꯃꯤꯑꯣꯏ 3-4 ꯆꯩꯇꯨꯞ ꯋꯥꯇꯨꯞ ꯄꯥꯏꯗꯨꯅ ꯂꯩꯔꯝꯈꯤ ꯑꯩꯗꯤ ꯌꯦꯛꯅꯕꯒꯤ ꯀꯥꯡꯕꯨ ꯑꯣꯏꯔ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯄꯥꯛꯊꯔꯒ ꯑꯁꯣꯝꯒꯤ ꯆꯤꯡꯒꯤ ꯎꯆꯥꯟ ꯄꯔꯦꯡ ꯍꯧꯕꯒꯤ ꯑꯗꯣꯝꯗ ꯑꯩꯁꯦ ꯂꯥꯛꯈꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯅꯤꯄꯥ ꯑꯃꯅꯦ ꯃꯁꯥ ꯁꯦꯡꯗꯣꯛꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯄꯥꯟ ꯊꯣꯛꯂꯤꯕ꯭ꯔꯥ ꯑꯃ ꯇꯧꯔꯒ ꯐꯝꯂꯒ ꯂꯩꯔꯝꯃꯤ ꯑꯩꯅꯅꯦ ꯀꯅꯥꯅꯣ ꯑꯁꯤꯗꯤ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯃꯤ ꯑꯣꯏꯔꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯂꯨꯝꯃꯒ ꯌꯦꯡꯈꯤ ꯐꯅ ꯀꯨꯏꯅ ꯂꯨꯝꯃꯒ ꯌꯦꯡꯈꯤ ꯑꯗꯨꯕꯨꯅꯦ ꯐꯝꯂꯒ ꯅꯥꯔꯛ ꯃꯣꯡꯁꯣꯡꯒ ꯂꯩꯔꯤꯕ ꯅꯤꯄꯥ ꯑꯗꯨꯗꯤ ꯁꯨꯡꯍꯧ ꯍꯧꯒꯠꯂꯛꯇꯦ ꯃꯥꯒꯤ ꯃꯊꯕꯥꯛꯀꯣ ꯃꯅꯪꯒꯟ ꯁ꯭ꯋꯥꯏꯗꯒꯤꯅ ꯃꯀꯣꯛ ꯐꯥꯎꯕꯗꯤ ꯑꯩꯅ ꯎꯈꯤꯕꯅꯤ ꯊꯥꯕꯜꯒꯤ ꯃꯉꯥꯜ ꯑꯗꯨꯗꯅꯦ ꯃꯨꯁꯤꯟ ꯃꯨꯅꯅꯤ ꯃꯥꯅ ꯐꯝꯂꯒ ꯂꯩꯔꯤꯕꯗꯣ ꯑꯩꯗꯣ ꯑꯁꯨꯝ ꯀꯤꯔꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯀꯤꯕ ꯑꯃ ꯍꯥꯏꯌꯨꯔꯥ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯍꯥꯟꯕ ꯅꯨꯄꯥ ꯑꯗꯨꯒ ꯑꯍꯨꯝꯁꯨꯕ ꯅꯨꯄꯥ ꯑꯗꯨꯒꯅ ꯍꯥꯏꯔꯧꯅꯦ ꯀꯩꯗꯧꯔꯕꯗꯨꯗꯒꯤ ꯑꯁ ꯃꯥꯒꯤ ꯃꯀꯣꯛꯇꯣ ꯇꯨꯡꯂꯣꯝꯗ ꯑꯁꯨꯃꯥꯏꯅ ꯇꯞꯅ ꯂꯩꯊꯣꯔꯛꯄꯩ ꯋꯥꯅꯤꯗ ꯃꯀꯨꯒꯤ ꯇꯥꯏꯞꯇ ꯑꯗꯨꯗꯒꯤ ꯑꯩꯁꯦ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯂꯒ ꯆꯦꯟꯊꯣꯔꯛꯄꯗ ꯉꯁꯥꯏ ꯎꯀꯣꯛ ꯋꯥꯀꯣꯛ ꯄꯥꯏꯕꯁꯤꯡ ꯑꯗꯨꯒ ꯊꯦꯡꯅꯔꯤ ꯑꯗꯨꯒꯗꯤ ꯎꯀꯣꯛ ꯋꯥꯀꯣꯛ ꯄꯥꯏꯕꯁꯤꯡ ꯑꯗꯣ ꯅꯪꯒ ꯑꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯏꯇꯥꯎ ꯑꯃꯒ ꯅꯈꯣꯏ ꯈꯔ ꯌꯥꯎꯔꯒ ꯂꯩꯔꯝꯈꯤ ꯅꯣꯡꯃ ꯅꯪꯅ ꯑꯁꯣꯝ ꯊꯪꯕ ꯅꯥꯀꯟꯂꯣꯝꯗꯒꯤ ꯆꯦꯟꯊꯣꯔꯛꯈꯤꯕꯗꯨꯔꯥ ꯍꯣꯏꯅꯦ ꯑꯗꯨꯗꯨꯅꯤꯅꯦ ꯅꯪꯕꯣ ꯑꯩꯈꯣꯏꯅ ꯀꯩꯗꯧꯔꯒꯦ ꯍꯪꯕꯗ ꯅꯪꯅ ꯑꯁꯤꯗ ꯅꯨꯄꯥ ꯑꯃ ꯃꯉꯛ ꯂꯩꯊꯣꯛꯂꯒ ꯂꯩꯍꯧꯔꯦꯅ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯅ ꯐꯥꯒꯤ ꯇꯥꯊꯣꯛꯈꯤꯕꯗꯨ ꯅꯠꯇ꯭ꯔꯣ ꯍꯣꯏꯅꯦ ꯑꯗꯨꯗꯨꯅꯤꯅꯦ ꯑꯁꯨꯝꯅ ꯋꯥꯔꯤ ꯂꯤꯔꯛꯄꯗ ꯉꯁꯥꯏꯒꯤ इहान हानबा हाइबदी ममानब अमा फुंखिबा मंग अदोमदा मखुत थिंगलमदाइगी लेबाकता निकपगुम लेंगली करिगुम थिंगलमदाइगी लेबाक किंथबगी टाइप तौखिबा करिगुम उखि हाइखिबा इहान हानबा दुपा अदुना मखोय अनिगी लेंजुमदा पोप पोप फुरगा तुदुदुदु येंगो असोमना हाइरकपदा मखोयसु करिनो हाइदुना इंगंगना येंथोरई असोमना मखोयना येंथोरकपददी थाबलगी मंगालसु ममसिनख्रि नोंग मंगसिलकपगी अदुना खंगमा ममसिनख्रि मतमरुदा मखोय अहुमना उरी मखोयगी ममानब अमा फुंखिबा मंग अदोमदा कनागुम्बा मा उप्रांग उपलगा सांगना तिंथोकलगा लेबदौना ममी सामी लेरिबदो उरी मदु उबदा मखोयना करिनो सिदी मीरो लाइरो हाय टॉर्च लाइट द कापगा येंगो असोमना हाइरगा टॉर्च लाइट कापगा येंगलुई असोमना मखोयना टॉर्च लाइट तो कापलगा येंगो मतमददी करिसु लेक्ति इहांग हांगी अदुबु टॉर्च लाइट तो हेक मुथतपगदी सांगदोंग सांगना करिनो हेक्तम उपलो लेरी मतमरुदा अहुमसुब नुपा अदुना हेरा बुट प्रेट लाइट लाइबसे अकोई थेंगतौ मै थेंगरकबनी आई जंगछलगा येंगोगेसे अदुमना हाइरकपदा अहानबा अमदी अनीसुबा निपा अदुना ngaikhoda amukta tapthakhoda kariguma put pret oiramabadi ekhoi pharak taniko nongmai rolomtang kathok saibro adumna hairakpada ahum suba nupa aduna saloda yengnaba ma har khibane na pai noi maru pamui ai yengese akhoi mayam leiri basidi noine toslight to kapu asomna haibada giri toslight kapaklaga mamang thangbada asum changsanki ahum suba nupa ado
ꯃꯃꯥꯟꯅꯕ ꯑꯃ ꯐꯨꯝꯈꯤꯕ ꯃꯪ ꯂꯩꯔꯤꯕ ꯑꯗꯨꯗ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯗ ꯃꯨꯔꯤ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯏꯁꯥꯡ ꯁꯥꯡꯅ ꯎꯔꯝꯕꯗꯣ ꯎꯈꯤꯗ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯃꯪ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯒ ꯃꯃꯥꯟꯅꯕ ꯑꯗꯨꯅ "ꯍꯩ, ꯀꯔꯤꯁꯨ ꯂꯩꯇꯦꯅ, ꯁ꯭ꯋꯥꯏꯁꯤꯗꯗꯤ ꯏꯍꯥꯡ ꯍꯥꯡꯉꯤ" ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗ ꯑꯍꯥꯟꯕ ꯃꯪ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯝꯕ ꯎꯏ ꯍꯥꯏꯈꯤꯕ ꯅꯨꯄꯥ ꯑꯗꯨꯒ ꯑꯅꯤꯁꯨꯕ ꯅꯨꯄꯥ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯅ "ꯏꯇꯥꯎ, ꯅꯪ ꯌꯥꯝ ꯊꯨꯅ ꯂꯥꯛꯑꯣ" ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯀꯧꯔꯛꯈꯤ꯫ ꯑꯗꯨꯝꯅ ꯀꯧꯔꯛꯄꯗꯨꯗ ꯃꯃꯥꯟꯅꯕꯗꯨꯁꯨ ꯏꯄꯥ ꯄꯥꯈꯠꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯑꯅꯤꯁꯨꯕ ꯅꯨꯄꯥ ꯑꯗꯨꯅ "ꯏꯇꯥꯎ, ꯅꯪꯅ ꯂꯦꯞꯄꯒ ꯂꯩꯔꯤꯕꯗꯣ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯎꯞꯄꯒ ꯁꯥꯡꯅ ꯂꯩ ꯍꯥꯏꯈꯤꯕ ꯑꯃꯨꯕꯗꯣ ꯂꯦꯞꯈꯠꯂꯒ ꯅꯪꯒꯤ ꯅꯇꯨꯡꯗ ꯂꯦꯞꯄꯒ ꯂꯩꯈꯤ꯫ ꯃꯗꯨꯗꯒꯤꯅꯤ ꯑꯩꯈꯣꯏꯅ ꯀꯧꯔꯛꯂꯤꯕꯗꯣ, ꯑꯗꯨꯒ ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯅꯥꯀꯟ ꯇꯥꯝꯅ ꯑꯩꯈꯣꯏꯒꯤ ꯅꯥꯛ ꯇꯝꯅ ꯆꯦꯜꯂꯛꯄꯗꯣ, ꯑꯗꯨꯗꯒꯤꯗꯤ ꯑꯗꯨꯝ ꯃꯥꯡꯈ꯭ꯔꯦ, ꯃꯐꯝ ꯃꯔꯥꯡ ꯈꯪꯈꯤꯗ꯭ꯔꯦ" ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯃꯥꯟꯅꯕ ꯑꯗꯨꯅ "ꯑꯣ, ꯑꯩꯒꯤ ꯏꯅꯥꯛꯇ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯄꯒꯤ ꯁꯥꯎꯝꯗꯤ ꯐꯪꯈꯤꯕꯅꯤ꯫ ꯐꯔꯦꯁꯦ, ꯑꯁꯤ ꯁꯨꯝ ꯂꯩꯖꯔꯁꯅꯨ, ꯑꯩꯈꯣꯏꯅꯦ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯩꯔꯁꯤ" ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯇꯨꯃꯤꯟꯅ ꯐꯝꯂꯒ ꯂꯩꯔꯤ꯫ ꯇꯨꯝꯅꯤꯡ ꯇꯧꯔꯝꯕꯒꯗꯣ ꯂꯣꯏꯅꯃꯛ ꯃꯃꯤꯠ ꯁꯤꯡꯈ꯭ꯔꯦ꯫ ꯇꯨꯝꯂꯤꯕꯁꯤꯡ ꯑꯗꯣ ꯍꯧꯗꯣꯛꯁꯤꯔꯥ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯋꯥ ꯈꯟꯅꯩ꯫ ꯑꯗꯨꯕꯨ ꯍꯧꯗꯣꯛꯂꯒꯨꯝꯁꯤ, ꯃꯈꯣꯏꯅ ꯍꯌꯦꯡꯒꯤ ꯑꯃꯨꯛ ꯗ꯭ꯌꯨꯇꯤ ꯇꯧꯒꯗꯧꯔꯤꯕꯅꯤ, ꯑꯗꯨꯅ ꯇꯨꯝꯕ ꯋꯥꯠꯂꯕꯗꯤ ꯑꯩꯈꯣꯏꯒꯤ ꯌꯦꯛꯅꯕꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯈꯤꯒꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯄꯦꯟꯅ ꯇꯨꯝꯖꯔꯁꯅꯨ, ꯍꯧꯗꯣꯛꯂꯒꯨꯝꯁꯤ, ꯑꯩꯈꯣꯏ ꯑꯍꯨꯝ ꯁꯨꯔꯤꯕꯕꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯇꯨꯃꯤꯟꯅ ꯐꯝꯂꯒ ꯕꯪꯀꯔ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯂꯩꯔꯤ꯫ ꯃꯈꯣꯏꯅ ꯃꯣꯡꯐꯝ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯌꯦꯡꯕꯗꯤ ꯂꯦꯞꯇꯦ꯫ ꯑꯗꯨꯝꯅ ꯂꯦꯞꯂꯒ ꯌꯦꯡꯂꯤꯉꯩ ꯅꯣꯡ ꯑꯁꯨꯝ ꯃꯪꯁꯤꯜꯂꯛꯇꯨꯅ ꯄꯨꯡꯃꯝ ꯃꯝꯁꯤꯟꯈ꯭ꯔꯤ꯫ ꯕꯪꯀꯔ ꯑꯗꯨꯗ ꯊꯥꯜꯂꯤꯕ ꯃꯩ ꯑꯗꯨꯗꯒꯤ ꯊꯛꯇꯣꯔꯛꯄ ꯃꯉꯥꯜ ꯑꯗꯨꯅ ꯌꯥꯝꯅ ꯁꯥꯟꯅ ꯌꯧꯕ ꯉꯝꯗ꯭ꯔꯦ꯫ ꯃꯪ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯖꯒꯥꯗꯣ ꯋꯥꯎꯔꯤ ꯍꯥꯏꯐꯦꯠ ꯎꯔꯤ꯫ ꯄꯨꯡꯃꯝ ꯃꯝꯕꯅꯁꯨ ꯂꯣꯏꯔꯦ, ꯊꯥꯕꯜ ꯈꯨꯝꯖꯤꯟꯈꯤꯕꯗꯒꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯟꯅꯕ ꯑꯍꯥꯟꯕꯗ ꯎꯈꯤꯕ ꯑꯗꯨꯅ "ꯍꯩ, ꯀꯩꯅꯣꯅꯦ, ꯃꯈꯨꯠꯅ ꯀꯩꯅꯣꯝꯃ ꯊꯤꯡꯒꯠꯂꯦꯅꯦ" ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯈꯣꯏ ꯑꯍꯨꯝ ꯆꯞ ꯃꯥꯟꯅꯅ ꯌꯦꯡꯁꯤꯜꯂꯨꯏ꯫ ꯃꯇꯝ ꯑꯗꯨꯗ ꯑꯋꯣꯏꯕꯒꯤꯁꯨ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯃꯈꯨꯠ ꯑꯃ ꯈꯨꯖꯦꯡꯗꯒꯤꯅ ꯈꯨꯗꯣꯟ ꯐꯥꯎꯕ ꯊꯤꯡꯀꯠꯂꯒ ꯀꯣꯏꯂꯥꯝ ꯂꯥꯝꯂꯒ ꯂꯩꯕꯗꯧꯅ ꯃꯈꯣꯏꯒꯤ ꯃꯃꯤꯠꯇ ꯎꯈꯤ꯫ ꯃꯝꯕꯅꯤꯅ ꯀꯔꯤꯅꯣꯁꯨ ꯈꯪꯗ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯄꯥꯏꯔꯤꯕ ꯇꯣꯔꯆꯂꯥꯏꯠ ꯑꯍꯨꯝꯃꯛ ꯀꯥꯞꯁꯤꯜꯂꯒ ꯌꯦꯡꯂꯨꯏ꯫ ꯑꯗꯨꯝꯅ ꯌꯦꯡꯂꯨꯕꯗꯗꯤ ꯀꯔꯤꯁꯨ ꯂꯩꯔꯝꯗꯦ꯫ ꯇꯧꯕꯇꯕꯨ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯩꯕꯥꯛ ꯃꯅꯨꯡꯗ ꯆꯪꯁꯤꯟꯈꯤꯕꯒꯤ ꯅꯠꯇ꯭ꯔꯒꯅ ꯎꯁꯨꯛꯀꯨꯝꯕ ꯑꯃ ꯍꯣꯝ ꯂꯥꯎꯕ ꯂꯩꯕꯥꯛꯇ ꯌꯨꯡꯁꯤꯜꯂꯨꯔꯒ ꯁꯛꯀꯠꯄ ꯃꯇꯝꯗ ꯀꯨꯇꯛ ꯇꯧꯔꯒ ꯂꯩꯍꯧꯕꯗꯣ ꯑꯗꯨꯝꯅ ꯂꯩꯔꯝꯂꯤꯕꯗꯨ ꯎꯏ꯫ ꯃꯈꯣꯏ ꯑꯍꯨꯝꯅ ꯍꯥꯏꯅꯔꯤꯕꯁꯤ ꯃꯐꯝ ꯑꯁꯤꯗ ꯐꯨꯝꯈ꯭ꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕꯗꯣ ꯍꯤꯡꯀꯠꯂꯛꯂꯕ ꯖꯥꯠꯂꯣ, ꯀꯣꯊꯣꯛꯂꯒ ꯌꯦꯡꯁꯤꯔꯥ ꯍꯥꯏꯅꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯏꯍꯥꯟ ꯍꯥꯟꯅ ꯎꯈꯤꯕ ꯃꯃꯥꯟꯅꯕ ꯑꯗꯨꯅ "ꯆꯠꯂꯣꯗ, ꯀꯗꯥꯏꯗꯒꯤ ꯋꯥꯅꯣ, ꯍꯧꯖꯤꯛ ꯍꯤꯡꯉꯛꯄ ꯍꯥꯏꯕꯁꯦ ꯑꯣꯏꯗ꯭ꯔꯕ ꯋꯥꯅꯤ꯫ ꯃꯥꯅꯕꯨ ꯍꯤꯡꯒꯦ ꯍꯥꯏꯔꯕꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯊꯥꯡꯗꯣꯛ ꯊꯥꯡꯖꯤꯟ ꯇꯧꯗꯨꯅ ꯃꯁꯤꯗꯩꯁꯤꯗ ꯏꯔꯨꯖ ꯃꯥꯏꯊꯖ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯃꯥ ꯍꯤꯡꯉꯛꯄ ꯌꯥꯏꯅ꯫ ꯑꯗꯨꯒ ꯍꯤꯡꯉꯛꯀꯗꯕ ꯃꯤ ꯑꯣꯏꯔꯒꯗꯤ ꯃꯥꯅ ꯆꯞ ꯇꯤꯡꯉꯤꯕꯗꯣ ꯇꯤꯡꯉꯔꯣꯏ, ꯎꯟꯃꯨꯛ ꯏꯪꯁꯜꯂꯤꯕꯗꯨꯁꯨ ꯏꯪꯁꯜꯂꯔꯣꯏ, ꯃꯗꯣ ꯇꯁꯦꯡꯅ ꯁꯤꯔꯕꯅꯤ꯫ ꯑꯁꯤꯕꯅ ꯃꯈꯨꯠ ꯊꯤꯡꯀꯠꯂꯛꯄ ꯍꯥꯏꯕꯁꯦ ꯕꯨꯠ ꯅꯠꯇꯅ ꯀꯔꯤ ꯑꯣꯏꯔꯨꯗꯣꯏꯅꯣ" ꯑꯗꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯕꯪꯀꯔ ꯑꯗꯨꯒꯤ ꯇꯨꯡꯂꯣꯝꯗ ꯁꯣꯔꯣꯠ ꯂꯥꯎꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯆꯤꯡꯊꯛꯂꯣꯝꯗ ꯆꯦꯟꯈꯠꯈꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝꯗꯣ "ꯀꯩꯅꯣꯅꯦ" ꯍꯥꯏꯗꯨꯅ ꯇꯨꯡꯂꯣꯝꯗ ꯑꯃꯨꯛ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯃꯈꯣꯟ ꯇꯥꯖꯕꯒꯤ ꯋꯥꯅꯤ, ꯂꯩꯔꯤꯕ ꯎꯅꯥ ꯋꯥꯅꯥ ꯅꯥꯄꯤ ꯁꯤꯡꯅꯥꯡ ꯃꯌꯥꯝ ꯑꯗꯣ ꯀꯔꯤꯁꯨ ꯃꯆꯤ ꯂꯦꯡꯉꯝꯗꯦ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯣ ꯀꯤꯕꯅ ꯂꯣꯏꯔꯤ꯫ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯕꯪꯀꯔ ꯑꯗꯨꯒꯤ ꯃꯃꯥꯡꯋꯥꯏꯗ ꯍꯧꯔꯤꯕ ꯃꯅꯥ ꯄꯨꯡꯕ ꯎ ꯄꯥꯝꯕꯤ ꯑꯃ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯄꯥꯏꯔꯒ ꯁꯣꯔꯣꯠ ꯅꯤꯛꯄꯒꯤ ꯃꯑꯣꯡꯗ ꯖꯣꯔꯣ ꯅꯤꯛꯂꯛꯏ꯫ ꯑꯗꯨꯝꯅ ꯅꯤꯛꯂꯛꯄ ꯑꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯀꯤꯃꯟꯈꯤꯕꯅ ꯀꯟꯅ ꯂꯥꯎꯈꯠꯂꯤ꯫ ꯑꯗꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯅ ꯂꯥꯎꯔꯨꯕꯗꯨꯗ ꯇꯨꯝꯂꯒ ꯂꯩꯔꯝꯕꯁꯤꯡ ꯑꯗꯨꯁꯨ ꯃꯊꯪ ꯍꯧꯒꯠꯂꯛꯂꯤ꯫ "ꯀꯩꯗꯧꯔꯒꯦ" ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯅ ꯏꯪꯒꯤꯠ ꯇꯧꯅꯗꯨꯅ "ꯀꯩꯁꯨ ꯇꯧꯗꯦꯗ" ꯍꯥꯏꯗꯨꯅ ꯈꯨꯝꯕꯗꯒꯤ "ꯍꯦꯔꯥ, ꯅꯈꯣꯏ ꯐꯥꯒꯤ ꯃꯇꯥꯡ ꯆꯥꯗꯦꯀꯣ" ꯍꯥꯏꯔꯝꯂꯒ ꯑꯃꯨꯛ ꯃꯊꯪ ꯇꯨꯝꯅꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝꯅ ꯄꯨꯡ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯄꯨꯡ 12 ꯈꯔ ꯍꯦꯜꯂꯝꯂꯦ, ꯄꯨꯡ ꯑꯃ ꯂꯥꯟꯁꯤꯜꯂꯝꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯀꯩꯗꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯋꯥ ꯈꯟꯅꯔꯒ ꯂꯩꯔꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯋꯥ ꯈꯟꯅꯔꯒ ꯂꯩꯔꯤꯉꯩ ꯉꯁꯥꯏ ꯃꯈꯣꯏꯅ ꯎꯈꯤꯕ ꯃꯃꯥꯟꯅꯕ ꯑꯃ ꯐꯨꯝꯈꯤꯕ ꯃꯪ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯌꯣꯠ ꯇꯧꯕꯒꯤ ꯃꯈꯣꯟ, ꯂꯩꯕꯥꯛ ꯇꯧꯕꯒꯤ ꯃꯈꯣꯟ, ꯖꯣꯞ ꯂꯥꯎꯕ ꯃꯈꯣꯜ ꯇꯥꯔꯤ꯫ ꯃꯪ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯐꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯄꯗꯗꯤ ꯃꯨꯔꯤ ꯂꯦꯡꯂꯤ
ꯀꯅꯥꯅꯣ ꯑꯃ ꯂꯩꯕꯥꯛ ꯇꯧꯕꯗꯣ ꯃꯈꯣꯏꯅ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯃꯈꯣꯏꯅ ꯄꯥꯏꯔꯤꯕ ꯇꯣꯔꯆꯂꯥꯏꯠꯇꯣ ꯀꯥꯞꯁꯤꯜꯂꯒ ꯌꯦꯡꯂꯨꯏ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯇꯧꯔꯤꯕ ꯑꯁꯦ ꯇꯝꯅꯔꯤꯕꯅꯤ ꯍꯥꯏꯕ ꯈꯪꯂꯛꯄꯗꯒꯤ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯕꯪꯀꯔꯒꯤ ꯃꯄꯥꯟꯗ ꯂꯩꯔꯝꯕꯗꯒꯤ ꯃꯅꯨꯡꯗ ꯑꯣꯏꯅ ꯆꯪꯂꯛꯂꯤ ꯑꯗꯨꯒ ꯕꯪꯀꯔꯒꯤ ꯑꯍꯣꯕꯗꯒꯤ ꯌꯦꯡꯉꯛꯏ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯕꯪꯀꯔꯒꯤ ꯑꯍꯣꯕꯗꯒꯤ ꯃꯈꯣꯏ ꯑꯍꯨꯝꯅ ꯌꯦꯡꯂꯒ ꯂꯩꯔꯤꯉꯩ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯍꯦꯛ ꯃꯅꯥꯛꯇ ꯃꯃꯤꯠ ꯃꯃꯥꯡꯃꯛꯇꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯇꯨꯕꯠ ꯁꯝꯂꯒ ꯆꯠꯈꯤꯕꯒꯤ ꯁꯥꯎꯝ ꯃꯃꯤ ꯐꯪꯂꯤ ꯀꯅꯥꯒꯨꯝꯕ ꯑꯃ ꯃꯈꯣꯏꯒꯤ ꯃꯤꯠꯃꯥꯡꯗ ꯁꯝꯂꯒ ꯆꯠꯈꯤꯕ ꯑꯗꯣ ꯀꯅꯥ ꯑꯣꯏꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯕꯪꯀꯔꯗꯒꯤ ꯆꯦꯟꯊꯣꯛꯂꯒ ꯇꯣꯔꯆꯂꯥꯏꯠ ꯀꯥꯞꯄꯒꯤ ꯑꯀꯣꯏꯕꯗꯣ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯕꯗꯗꯤ ꯀꯅꯥꯁꯨ ꯎꯗꯦ ꯇꯧꯔꯤꯕꯁꯤꯗꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯑꯍꯨꯝ ꯑꯗꯣ ꯀꯤꯕꯅ ꯂꯣꯏꯔꯦ ꯃꯈꯣꯏ ꯂꯩꯔꯤꯕꯁꯤꯡ ꯑꯗꯣ ꯍꯧꯗꯣꯛꯂꯁꯤ ꯑꯗꯨꯒ ꯀꯔꯤꯅꯣ ꯀꯩꯗꯧꯁꯤꯒꯦ ꯍꯥꯏꯕꯗꯣ ꯇꯥꯟꯅꯔꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯋꯥ ꯈꯟꯅꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯟꯅꯕ ꯈ꯭ꯋꯥꯏ ꯏꯍꯥꯟ ꯍꯥꯟꯅ ꯎꯈꯤꯕ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯁꯨꯃꯥꯏꯅ ꯇꯧꯔꯁꯤ ꯑꯩꯈꯣꯏꯅ ꯎꯔꯤꯕ ꯃꯐꯝ ꯑꯁꯤꯒꯤ ꯃꯅꯥꯛꯇꯅꯦ ꯀꯦꯟꯗꯜ ꯑꯃ ꯊꯥꯜꯂꯁꯤ ꯃꯩ ꯀꯠꯊꯣꯛꯂꯕꯗꯤ ꯃꯈꯣꯏꯁꯨ ꯀꯔꯤꯃꯠꯇ ꯊꯣꯛꯂꯛꯄ ꯉꯝꯂꯔꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯤꯗꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯃꯥꯟꯅꯕ ꯑꯃꯅ ꯌꯥꯕꯕꯨꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯑꯍꯨꯝꯃꯛ ꯆꯠꯂꯒ ꯂꯩ ꯀꯦꯟꯗꯜ ꯀꯠꯂꯨꯕ ꯑꯃ ꯌꯥꯏ ꯑꯗꯨ ꯅꯠꯇꯅ ꯑꯩ ꯏꯊꯟ ꯆꯠꯄꯗꯤ ꯉꯝꯃꯔꯣꯏ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯃꯥꯟꯅꯕ ꯑꯅꯤ ꯑꯗꯨꯅ ꯀꯩꯗꯧꯕꯒꯤ ꯅꯪ ꯅꯊꯟꯇ ꯆꯠꯂꯣ ꯍꯥꯏꯗꯣꯔꯤꯅꯣ ꯂꯥꯎ ꯑꯩꯈꯣꯏ ꯑꯍꯨꯝ ꯆꯠꯂꯒꯅꯦ ꯀꯦꯟꯗꯜ ꯀꯠꯂꯨꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯈꯣꯏꯅ ꯀꯦꯟꯗꯜ ꯀꯠꯂꯨꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕ ꯑꯃ ꯐꯨꯝꯈꯤꯕ ꯃꯪ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ ꯃꯈꯣꯏ ꯀꯤꯕꯅꯗꯤ ꯂꯣꯏꯔꯕꯅꯤ ꯑꯁꯨꯝꯅ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯅ ꯃꯪ ꯃꯅꯥꯛ ꯑꯗꯨ ꯌꯧꯁꯤꯜꯂꯛꯀꯗꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯍꯨꯝꯁꯨꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯣꯏ ꯌꯦꯡꯉꯨꯇꯨ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯈꯣꯏ ꯑꯅꯤꯗꯨꯅ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯗꯨꯅ ꯃꯈꯨꯠ ꯊꯤꯜꯂꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯌꯦꯡꯂꯨꯕꯗꯗꯤ ꯉꯁꯥꯏ ꯎ ꯑꯃ ꯁꯣꯔꯣꯠ ꯁꯣꯔꯣꯠ ꯂꯥꯎꯅ ꯅꯤꯛꯈꯤꯕꯗꯣ ꯃꯗꯨꯒꯤ ꯃꯈꯣꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯅꯤꯡꯒꯥꯡ ꯐꯝꯂꯒ ꯂꯩꯔꯤꯕꯗꯣ ꯃꯈꯣꯏ ꯑꯍꯨꯝꯅ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯃꯈꯣꯏ ꯑꯍꯨꯝꯅ ꯑꯁ ꯌꯥꯔꯁꯦ ꯌꯦꯡꯉꯨꯔꯅꯨꯁꯦ ꯅꯪꯒꯤ ꯀꯦꯟꯗꯜꯗꯣ ꯑꯗꯨꯝ ꯊꯥꯜꯂꯝꯃꯣ ꯑꯗꯨꯝꯅ ꯍꯥꯏꯕꯗꯒꯤ ꯃꯈꯣꯏ ꯑꯍꯨꯝꯅ ꯀꯦꯟꯗꯜ ꯑꯃ ꯊꯥꯜꯂꯝꯂꯦ ꯃꯗꯨꯒꯤ ꯃꯇꯨꯡ ꯕꯪꯀꯔ ꯑꯗꯨ ꯌꯧꯅꯅꯕ ꯃꯈꯣꯏ ꯑꯍꯨꯝ ꯒꯝ ꯂꯥꯛꯂꯤ ꯃꯇꯝ ꯑꯁꯤꯗ ꯅꯨꯡꯁꯤꯠꯁꯨ ꯀꯟꯅ ꯁꯤꯠꯄ ꯍꯧꯔꯛꯂꯤ ꯅꯨꯡꯁꯤꯠ ꯀꯟꯅ ꯁꯤꯠꯂꯛꯄ ꯑꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯕꯪꯀꯔ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯇꯨꯃꯤꯟꯅ ꯐꯝꯂꯒ ꯂꯩꯔꯤ ꯑꯗꯨꯒ ꯀꯦꯟꯗꯜ ꯊꯥꯜꯂꯝꯂꯤꯕ ꯑꯗꯣꯝꯗꯁꯨ ꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯀꯩꯗꯧꯔꯛꯄꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯂꯒ ꯂꯩꯔꯤꯕꯅꯤ ꯑꯗꯨꯝꯅ ꯃꯈꯣꯏꯅ ꯌꯦꯡꯂꯒ ꯂꯩꯔꯤꯉꯩ ꯉꯁꯥꯏ ꯌꯥꯝꯅ ꯀꯟꯅ ꯅꯤꯛꯈꯤꯕ ꯎ ꯄꯥꯝꯕꯤ ꯑꯗꯣ ꯑꯃꯨꯛꯀꯁꯨ ꯌꯥꯝꯅ ꯀꯟꯅ ꯅꯤꯛꯄ ꯍꯧꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯇꯨꯝꯂꯝꯂꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯀꯔꯤꯅꯣ ꯁꯣꯔꯣ ꯇꯧꯔꯤꯕꯁꯤꯕꯣ ꯍꯥꯏꯗꯨꯅ ꯍꯧꯒꯠꯂꯛꯏ ꯃꯥꯅ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯀꯦꯟꯗꯜꯒ ꯊꯥꯜꯂꯒ ꯇꯧꯔꯒ ꯂꯩꯔꯝꯕꯗꯨꯗ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝꯅ ꯇꯧꯈ꯭ꯔꯤꯕ ꯊꯣꯛꯈ꯭ꯔꯤꯕ ꯄꯨꯝꯅꯃꯛ ꯇꯝꯂꯤ ꯃꯗꯨ ꯃꯌꯥꯝꯗꯣ ꯇꯝꯂꯨꯕꯗ ꯍꯧꯖꯤꯛ ꯍꯧꯒꯠꯂꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯁ ꯊꯣꯛ ꯊꯥꯛ ꯑꯩꯈꯣꯏ ꯑꯁꯥꯝ ꯌꯥꯝꯃꯒ ꯑꯗꯨꯃꯥꯏꯅ ꯀꯤꯗꯨ ꯀꯩꯅꯣ ꯈꯨꯠꯂꯥꯏꯁꯨ ꯄꯥꯏꯔꯤ ꯃꯔꯨ ꯑꯃꯗꯤ ꯀꯥꯞꯊꯣꯛꯑꯒꯅꯦ ꯀꯤꯕꯗꯨ ꯐꯕ꯭ꯔꯥ ꯌꯦꯡꯉꯨ ꯑꯗꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯇꯤ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯍꯥꯏꯕꯗꯤ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯑꯩꯈꯣꯏ ꯀꯦꯟꯗꯜꯗꯨꯗꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯍꯧꯖꯤꯛ ꯅꯨꯄꯥ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩꯔꯤꯉꯩ ꯑꯃꯨꯛ ꯂꯩꯊꯣꯔꯛꯄꯗꯗꯤ ꯀꯦꯟꯗꯜꯗꯣ ꯃꯨꯠꯂꯒ ꯇꯨꯔꯒ ꯂꯩꯔꯝꯂꯤ ꯀꯝꯗꯧꯅ ꯃꯨꯠꯈ꯭ꯔꯤꯕꯅꯣ ꯅꯨꯡꯁꯤꯠ ꯁꯤꯠꯄꯒꯤ ꯑꯣꯏꯔꯕ ꯖꯥꯠꯂꯥ ꯑꯗꯨꯒ ꯇꯨꯔꯤꯕꯁꯤꯅ ꯀꯝꯗꯧꯅ ꯇꯨꯔꯤꯕ ꯖꯥꯠꯅꯣ ꯍꯥꯏꯕ ꯀꯔꯤꯃꯠꯇ ꯈꯪꯍꯧꯗ꯭ꯔꯤ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯀꯦꯟꯗꯜ ꯊꯥꯜꯂꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯄꯨꯝꯃꯝ ꯃꯝꯈ꯭ꯔꯕꯅꯤꯅ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯃꯨꯁꯤꯟꯕꯨꯅ ꯂꯦꯡꯂꯤ ꯆꯠꯂꯤꯕꯗꯣ ꯃꯈꯣꯏ ꯑꯍꯨꯝꯅ ꯎꯔꯤ ꯃꯗꯨꯗꯒꯤꯗꯤ ꯃꯈꯣꯏ ꯑꯍꯨꯝꯅ ꯊꯣꯛꯂꯕ ꯑꯃ ꯂꯥꯛꯆꯔꯅꯤ ꯑꯩꯈꯣꯏ ꯅꯨꯡ ꯊꯣꯝꯖꯤꯟꯁꯤꯔꯥ ꯆꯤꯡꯂꯩꯕꯥꯛ ꯃꯌꯥꯝ ꯑꯃ ꯇꯥꯔꯤꯕꯁꯦ ꯂꯪꯁꯟꯁꯤꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯛꯄꯗ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯕꯪꯀꯔꯗꯒꯤ ꯊꯣꯛꯂꯛꯂꯒ ꯃꯐꯝ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯄꯣꯗ꯭ꯔꯣꯞ ꯊꯣꯝꯖꯤꯟꯈꯤ ꯑꯗꯨꯕꯨ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯛꯇꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯕꯪꯀꯔ ꯃꯅꯨꯡꯗ ꯆꯪꯂꯛꯂꯒ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯐꯝꯂꯤ ꯃꯈꯣꯏꯅ ꯎꯔꯝꯕꯁꯤꯡ ꯑꯗꯣ ꯀꯔꯤꯃꯠꯇ ꯎꯔꯛꯈꯤꯗ꯭ꯔꯤ ꯃꯃꯤ ꯁꯥꯃꯤ ꯆꯠꯂꯝꯕ ꯅꯤꯛꯄ ꯀꯩꯗꯧꯕ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯛꯈꯤꯗ꯭ꯔꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯅꯨꯡ ꯊꯣꯝꯂꯨꯕ ꯑꯗꯨꯗ ꯀꯤꯔ ꯃꯥꯜꯂꯤ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯍꯥꯏꯕꯗꯤ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯣ ꯇꯨꯃꯤꯟ ꯐꯝꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯄꯨꯡ 2 ꯈꯔ ꯍꯦꯟꯖꯤꯟꯈ꯭ꯔꯕ ꯃꯇꯨꯡ ꯄꯨꯡ 3 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯉꯁꯥꯏꯗꯒꯤ ꯇꯨꯝꯂꯨꯔꯤꯕꯁꯤꯡ ꯑꯗꯣ ꯃꯊꯪ ꯂꯣꯏꯅꯃꯛ ꯍꯧꯒꯠꯅꯔꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯑꯍꯤꯡ ꯃꯤꯡꯁꯦꯜ ꯈꯥꯡꯗꯨꯅ ꯇꯨꯝꯂꯛꯇ꯭ꯔꯕꯅꯤꯅ
ꯀꯔꯤ ꯑꯃꯇꯒ ꯇꯧꯔꯛꯈꯤꯗ꯭ꯔꯕꯒ ꯇꯨꯝꯅꯤꯡꯂꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯃꯨꯛ ꯇꯨꯝꯂꯤ ꯑꯗꯨꯒ ꯃꯈꯣꯏ ꯃꯉꯥ ꯑꯃꯨꯛ ꯉꯥꯛꯂꯒ ꯂꯩꯍꯧꯔꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯅ ꯍꯦꯛ ꯇꯨꯝꯊꯈꯤꯕꯒ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯈꯣꯏ ꯃꯌꯥꯝꯗꯣ ꯆꯦꯜꯂꯣ 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 ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯍꯧꯗꯣꯔꯛꯏ ꯃꯁꯥ ꯅꯣꯝꯗꯨꯅ ꯆꯦꯜꯂꯣꯕꯩ ꯅꯈꯣꯏꯕꯨ ꯍꯧꯒꯠꯂꯣ 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 ꯍꯥꯏꯗꯨꯅ ꯍꯧꯗꯣꯔꯛꯄꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯈꯪꯉꯥꯏ ꯈꯪꯖꯤꯜ ꯍꯧꯒꯠꯂꯛꯂꯤ ꯌꯦꯛꯅꯕ ꯂꯥꯛꯂꯕ ꯆꯥꯛꯂꯥ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯍꯧꯒꯠꯂꯒ ꯃꯈꯣꯏ ꯃꯉꯥꯅ ꯆꯦꯜꯂꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯃꯈꯣꯏꯁꯨ ꯆꯦꯜꯂꯤ ꯈꯔ ꯆꯦꯜꯂꯒ ꯃꯣꯡꯁꯣꯡ ꯑꯃꯗ ꯄꯥꯛꯊꯔꯒ ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝꯅ ꯏꯉꯛꯉꯛꯅ ꯀꯔꯤ ꯇꯧꯔꯕꯒꯦ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯃꯉꯥꯅ ꯅꯣꯏꯗꯤ ꯀꯔꯤꯝꯇ ꯇꯥꯔꯝꯃꯣꯏꯅꯦ ꯑꯩꯈꯣꯏꯒꯤ ꯏꯇꯥꯎ ꯑꯃ ꯐꯨꯝꯈꯤꯕ ꯃꯪ ꯂꯩꯈꯤꯕ ꯑꯗꯨꯝ ꯅꯥꯀꯟꯗꯒꯤ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗꯒꯤ ꯌꯥꯝꯂꯕ ꯅꯨꯡ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯕꯪꯀꯔ ꯑꯗꯨ ꯇꯝꯅ ꯄꯨꯔꯞ ꯊꯣꯝꯖꯤꯜꯂꯛꯏꯕꯅꯤꯅꯦ ꯑꯗꯨꯒ ꯃꯨꯁꯤꯟ ꯃꯨꯕ ꯑꯃ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗ ꯀꯣꯏꯆꯦꯟ ꯆꯦꯟꯈꯤꯕꯒꯤ ꯋꯥꯅꯤ ꯃꯗꯨꯗꯒꯤꯅꯤ ꯑꯩꯈꯣꯏꯅ ꯅꯪ ꯍꯧꯗꯣꯔꯛꯏꯁꯦ ꯑꯁꯨꯝꯅ ꯃꯊꯪ ꯃꯈꯣꯏ ꯑꯍꯨꯝꯅ ꯋꯥꯔꯤ ꯂꯤꯔꯛꯄꯗ ꯃꯈꯣꯏ ꯑꯍꯨꯝꯅ ꯑꯃꯨꯛ ꯃꯈꯣꯏꯗ ꯊꯦꯡꯅꯈꯤꯕ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯇꯝꯂꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯣꯡꯉꯥꯜꯂꯒ ꯈꯨꯜꯒꯤ ꯑꯃꯥꯏꯕꯗ ꯍꯪꯂꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯕꯪꯀꯔ ꯑꯁꯤꯗ ꯂꯩꯕ ꯉꯝꯂꯔꯣꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯅꯤꯄꯥꯜ ꯑꯗꯣ ꯖꯒꯥ ꯑꯗꯨꯗ ꯑꯗꯨꯃꯛ ꯐꯝꯗꯨꯅ ꯂꯩꯅꯔꯤ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯑꯍꯤꯡ ꯆꯨꯞꯄ ꯑꯃ ꯇꯨꯝꯈꯤꯗ꯭ꯔꯕꯅꯤꯅ ꯇꯨꯝꯅꯤꯡꯕꯅ ꯂꯣꯏꯔꯕꯅꯤ ꯑꯗꯨꯕꯨ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯇꯨꯝꯅꯤꯡꯕꯒ ꯂꯣꯏꯅꯃꯛ ꯐꯈ꯭ꯔꯦ ꯑꯗꯨꯃ ꯂꯩꯔꯤꯉꯩ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯅꯣꯡꯃꯩ ꯈꯔ ꯀꯥꯞꯈꯤꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯄꯗ ꯑꯗꯣꯝꯗ ꯑꯣꯏꯅ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯅꯣꯡꯃꯩ ꯀꯥꯞꯂꯤꯕ ꯑꯗꯣꯝꯗ ꯑꯣꯏꯅ ꯂꯥꯛꯈꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯄꯗꯗꯤ ꯃꯈꯣꯏꯅ ꯆꯤꯡꯅꯕ ꯈꯔ ꯂꯩꯕꯗꯒꯤ ꯅꯣꯡꯃꯩ ꯀꯥꯞꯄꯅꯤ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯃꯈꯣꯏ ꯅꯤꯄꯥꯜ ꯑꯗꯨꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛ ꯂꯩꯔꯝꯂꯤꯕꯁꯤꯡ ꯑꯗꯨꯗ ꯇꯝꯂꯤ ꯃꯇꯝꯁꯦ ꯅꯣꯡꯁꯨ ꯉꯥꯝꯐꯨꯝ ꯇꯧꯔꯛꯂꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯈꯨꯜꯒꯤ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯇꯝꯂꯨꯔꯁꯤ ꯑꯗꯨꯒ ꯂꯥꯏ ꯇꯤꯟ ꯈꯨꯔꯨꯝꯕꯤꯅꯕꯁꯨ ꯍꯥꯏꯔꯨꯔꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯅꯤꯄꯥꯜ ꯑꯗꯣ ꯄꯨꯟꯅ ꯈꯨꯜꯒꯤ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ ꯑꯁꯣꯝꯗ ꯂꯥꯛꯂꯒ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯇꯝꯂꯕꯗ ꯈꯨꯜ ꯅꯤꯡꯊꯧꯅ ꯐꯔꯦ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯥꯏꯕꯗ ꯍꯪꯂꯁꯤ ꯍꯥꯏꯗꯨꯅ ꯈꯨꯜꯒꯤ ꯂꯩꯔꯤꯕ ꯑꯈꯪ ꯑꯍꯩ ꯑꯃꯥꯏꯕꯁꯤꯡꯗ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯇꯝꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯥꯛꯂꯒ ꯌꯦꯡꯂꯁꯤ ꯍꯥꯏꯗꯨꯅ ꯃꯁꯥꯃꯛ ꯂꯥꯛꯇꯨꯅ ꯉꯔꯥꯡ ꯃꯈꯣꯏꯅ ꯇꯝꯅꯩ ꯍꯥꯏꯔꯤꯕ ꯃꯃꯥꯟꯅꯕ ꯐꯨꯝꯈꯤꯕ ꯃꯪ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯀꯔꯤ ꯇꯧꯕꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ ꯃꯇꯝꯁꯦ ꯅꯣꯡꯁꯨ ꯄꯨꯡꯉꯥꯟ ꯉꯥꯜꯂꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯃꯪ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯝꯗꯦ ꯀꯦꯟꯗꯜ ꯑꯗꯨꯁꯨ ꯇꯨꯔꯒ ꯑꯗꯨꯝ ꯂꯩꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯃꯥꯏꯕ ꯑꯗꯨꯅ ꯅꯈꯣꯏ ꯅꯤꯄꯥꯜꯃꯛ ꯁ꯭ꯋꯥꯏꯗ ꯏꯀꯣꯏ ꯀꯣꯏꯅ ꯐꯝꯃꯨ ꯍꯥꯏꯗꯨꯅ ꯏꯀꯣꯏ ꯀꯣꯏꯅ ꯐꯝꯍꯜꯂꯤ ꯑꯗꯨꯒ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯩꯋꯥ ꯇꯤꯟꯋꯥ ꯀꯌꯥ ꯁꯣꯟꯗꯨꯅ ꯀꯔꯤ ꯇꯧꯈꯤꯕꯅꯣ ꯀꯔꯤꯒꯤꯗꯃꯛꯇ ꯇꯧꯔꯛꯂꯤꯕꯅꯣ ꯍꯥꯏꯕꯅꯆꯤꯡꯕ ꯂꯩꯋꯥ ꯇꯤꯟꯋꯥ ꯀꯌꯥ ꯁꯣꯟꯗꯨꯅ ꯀꯨꯞꯊꯅ ꯌꯦꯡꯂꯛꯏ ꯑꯁꯣꯝꯅ ꯌꯦꯡꯂꯛꯄꯗꯒꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯈꯪꯂꯤ ꯊꯋꯥꯏ ꯑꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯐꯝ ꯑꯁꯤꯗꯒꯤ ꯍꯟꯗ꯭ꯔꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯂꯩꯅꯤꯡꯕꯗꯒꯤ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯇꯧꯔꯛꯂꯤꯕꯅꯤ ꯑꯗꯨꯕꯨ ꯑꯁꯤꯕꯒ ꯑꯆꯪꯕꯒꯗꯤ ꯂꯩꯃꯤꯟꯅꯕ ꯌꯥꯕ ꯅꯠꯇꯦ ꯑꯗꯨꯅ ꯍꯣꯔꯦꯟ ꯂꯥꯏ ꯈꯨꯔꯨꯝꯗ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯕꯗꯒꯤ ꯈꯨꯜꯒꯤ ꯅꯤꯡꯊꯧꯅ ꯂꯥꯏ ꯀꯔꯤ ꯈꯨꯔꯨꯝꯕ ꯃꯇꯝꯗ ꯀꯔꯤ ꯆꯪꯒꯅꯤ ꯍꯥꯏꯗꯨꯅ ꯆꯪꯒꯗꯕ ꯄꯣꯠꯂꯝ ꯆꯩꯔꯝ ꯄꯨꯝꯅꯃꯛ ꯂꯥꯡꯂꯩ ꯑꯁꯨꯝꯅ ꯂꯥꯡꯕ ꯂꯣꯏꯔꯒ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯂꯥꯏ ꯈꯨꯔꯨꯝꯈꯤ ꯂꯥꯜꯂꯛ ꯑꯗꯨꯗ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯥꯏꯊꯧ ꯇꯤꯟꯊꯧ ꯇꯧꯕꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯂꯤꯕꯅꯤ ꯑꯁꯨꯝꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯣꯏꯔꯕꯗꯒꯤꯗꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯁꯤꯒꯤ ꯕꯪꯀꯔ ꯑꯁꯤꯗ ꯂꯩꯕꯗ ꯀꯔꯤꯁꯨ ꯀꯥꯏꯕ ꯂꯩꯔꯣꯏ ꯑꯗꯨꯅ ꯅꯈꯣꯏ ꯀꯔꯤꯃꯠꯇ ꯀꯤꯔꯨꯔꯒꯅꯨ ꯍꯥꯏꯔꯝꯂꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯅꯤꯄꯥꯜꯗꯣ ꯉꯁꯤꯁꯨ ꯕꯪꯀꯔ ꯑꯗꯨꯗ ꯂꯩꯕ ꯇꯥꯔꯤ ꯃꯈꯣꯏ ꯅꯤꯄꯥꯜ ꯑꯗꯨꯅ ꯕꯪꯀꯔ ꯑꯗꯨꯗ ꯄꯨꯂꯞ ꯑꯣꯏꯅ ꯂꯩꯍꯧꯔꯕ ꯃꯇꯨꯡ ꯃꯈꯣꯏ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯃꯪ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯏ ꯑꯗꯨꯕꯨ ꯋꯥꯈꯜꯅꯔ ꯀꯔꯤꯅꯣ ꯀꯅꯥꯅꯣ ꯑꯃꯗꯤ ꯃꯪ ꯃꯅꯥꯛ ꯑꯗꯨꯗ ꯐꯝꯂꯒ ꯃꯨꯔꯤ ꯂꯦꯡꯂꯤ ꯃꯃꯤ ꯁꯥꯃꯤ ꯑꯣꯏ ꯀꯔꯤ ꯑꯣꯏ ꯑꯗꯨꯝꯗꯤ ꯂꯩꯔꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯝꯒꯅꯤ ꯃꯥꯅ ꯑꯩꯈꯣꯏꯗ ꯀꯔꯤꯁꯨ ꯑꯌꯦꯠ ꯑꯀꯥꯏ ꯄꯤꯔꯛꯄ ꯅꯠꯇꯕꯅꯤꯅ ꯑꯗꯨꯝ ꯂꯩꯁꯜꯂꯁꯅꯨ ꯍꯥꯏꯗꯨꯅ ꯀꯔꯤꯕꯨꯗꯤ ꯇꯧꯈꯤꯗ꯭ꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯛꯄꯗ ꯕꯪꯀꯔ ꯑꯗꯣ ꯑꯃꯨꯛ ꯍꯣꯡꯗꯣꯛꯅꯈꯤ ꯑꯇꯣꯞꯄ ꯕꯪꯀꯔꯗ ꯂꯩꯕ ꯀꯥꯡꯕꯨ ꯍꯥꯏꯔꯤꯕ ꯕꯪꯀꯔ ꯑꯗꯨꯗ ꯑꯃꯨꯛ ꯍꯣꯡꯂꯛꯇꯨꯅ ꯂꯩꯈꯤ ꯇꯧꯕꯇꯕꯨ ꯂꯥꯟ ꯂꯣꯏꯁꯤꯟꯈ꯭ꯔꯕ ꯃꯇꯨꯡ ꯃꯈꯣꯏꯁꯨ ꯊꯣꯛꯈ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯅꯈꯣꯏꯅ ꯕꯪꯀꯔ ꯑꯗꯨ ꯊꯥꯗꯣꯛꯂꯒ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯕꯪꯀꯔ ꯑꯗꯨꯗ ꯑꯃꯨꯛ ꯅꯧꯅ ꯂꯩꯅꯅꯕꯒꯤ ꯂꯥꯛꯈꯤꯕ ꯃꯈꯣꯏꯅꯁꯨ ꯑꯗꯨꯒꯨꯝꯕ ꯃꯨꯁꯤꯟ ꯃꯨꯕ
ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯍꯥꯏꯐꯝ ꯈꯪꯗꯕ ꯃꯤꯒꯤ ꯃꯑꯣꯡꯁꯨ ꯃꯥꯟꯕ ꯑꯃ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯗꯨꯗ ꯐꯝꯕꯗꯣ ꯅꯨꯃꯤꯗꯥꯡ ꯑꯃꯝꯕ ꯃꯇꯝꯗ ꯑꯍꯤꯡ ꯑꯊꯦꯡꯕ ꯃꯇꯝꯗ ꯍꯥꯏꯐꯦꯠ ꯎꯈꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯅꯔꯛꯈꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯑꯩꯅ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫